Hello friends, ngasidi mayam gidum tano video am pudun laksir ko video si amna kana gadra dikhale adu akhang bangai yaubiram targade dum skip badum tawbiyo khang da bangai hajaba tare masigi di amna thoido hendona kana gadra khali aduwa atoppa oja sing nasu yamna haibiram ba thengna biram lagani hana khanjai adu ai gi ngasi sum semjari ba sina khara laithok na hai tare mayam eni isam chamba mi amane hekta haibdi astrology ji khangdriba tamdriba Kangbung ina hekta yam laina khangbang ngamna bagi damakta na ina video se samnappa developna hai tare myamna yam lai bi mong da samjabane ado video se makha satharase ado video se hodingai mangoina na aina haibda soikhiba Lankhiba yaorbsu Apngba nachani nanaoni haraga ngakpi gani haibe wafum se amuk thamjage ado ngasi haijaga doriba video se atei karisunate koigi kuthi da haijaba tare kuthi da yauriba koigi Navatara Chakra haina su khangnaba koigi Tara sudi haina su khangnaba hairiba chakra table asigi masigi maramda yamna laibida masigi maru oiba kanabasing asigi maramdani aina haijaning base more than 60 years 70 years ki mamang da leiba kangbung egidi koi kuthi sing asida hairiba chakra singse ayamna di igandabane adabu ibabu oragasu idababu oragasu adum Eramdam oragasu ibiba adum hapchen biba kaisu kaide haitare magi maningda magi space lo leitragasu magi back side adum iba kaisu kaide khangna nabagi damakta ko masi kuti haiba kuti se akhoni yengnamne eni masi panji khaktani yengni haibe leite mayam mungdu de leiba mipung khudi mangna dum yengaga akoigi angang dugi natraga misak adugi eni angang obe ahal obe eni mi amagi prediction da yam line na bagi adugumba koigi se amakhakni haijaba tare masida yamna luna su khanbigano masida thoidokpa yamna lusan khanba kambu sile ko masi tobigano just magi pokpo numitu da tariba tharmisak poraga su timing boraga su leiba planet mayam sigi magi maphamdo madugi chapchaba iraiba chapchaba proof oiriba chema khakne ba kuthi haise masida yamna lu na su khanbigano adu anyway ngasigi topic asidi na kogi Navatara Chakra haina khangnaba table dugi maramdane kogi Tara sudi haina su khangnabane masigi maramda table se mapan thongna khaidokani asmai sum screen thonjarake bako table mapan thongna hai group mapan thongna khaidokani janam haibamga sampat bipat shrem pratyari sadak badda mitra ati mitra hairiba group mapal se masi akoigi star haijaba tare mayamna akoina hangnari che ayam star de kanamta khangna de ko calendar da so ai calendar amtang thonjarake ko sije side yarba na thariba saruk chain question liba circle se masi nakshatra kawi haibed thom chak tu neba thom chaki maram je thoidong yengna de mayam yengnari se tarik yenge then numit yenge amadi thawan yenge masi neba mayam na yengnari side aduga hairi ba ina circle question liba saruk sing asidi thoidong endone yengna de haijaba tare adu masi yamna maru oibani khwaidi maru oije masi jineba karigino haiba matamda aikoige life ki journey asida thengnariba mayam se aphanungai afaba thabak thoram kananaba aikoida chakhotnanaba akoida develop leinabagi damakta mayam mama business hangtokpani khangde partnership khanmani khangde tongan makhan ge ba life sida successful ama oinabagi damak honariba ngaktaneba madu honariba khodimak che hairiba star sida yengbiraga tobiba haibadi star sigi oiba benefit che madugi metik laigra haijaba tare koi khupaida pirami akoi se afaba thaba ma to bobo oraga se mana hutpa bo oraga su saum bobo oraga su maru kokpa bo oraga su luhong bobo oraga su any dukan hang bagi oraga su any kind of akoigi afa nungai afabagi thabak thoram karma bo oraga su afaba mayam leisa masum bak kayamram se akoigi khupaidi yengaga natraga panjemna hairaga hekta matamdo fix toraga lepna yebako afaba singja adubu hairiba khupaida ireena hairagasu hekta pharabra haibadudi isa isagi pokpa numittuda leiba isagi thaumisakse masida yengbida taragade numit phai haragasu nakshatra jiga chanaribra karamba group ta leiri no haibdo khangdra taragade phattaba oina all haijaba tare aina haijaninge point di asini numit phai haragasu nakshatra do yengbita taragadi madu yamna phattaba romda chatkaneba masini aduna ne ngasi semjariba Navatara Chakra natraga akoigi tara sudi khangnariba table asida yengbiraga adomodongi afaba thabak thorom habi business hongdongning bani khangde afaba thabak thorom haijaba tare khudimakse loi yaurabani ko afaba thabak thorom habisida masi adum sida yengbiraga khut thabiyu afaba thabak tobiyu adu itaragadi successful haiba ase soidana mai pakpagi
चांग से अदुम मतिक वांगनी हाइबत वाफम जे थमजगे मपुंगोइना मसिदा अयामन यंगनेसे अखोइगी कपल हाइजबा तारे ब्राइड ग्रूम अनिगी पंगना वाइना यंगनबा से अयाम सिदा यंगने मदु पंगना वाइना बा यंगनबा असिसु कंपलसरी नि प्लस सिनतबा अतोपा थबक थौरम अफा नुंगाई इदसु यामना मरु ओयेबा मसिगी नवतरा चक्र हाइजबा टेबल से अदुना यामना लाइबी मोंगदने आइना मयामना सुदुम इबिरम दप तारगा सुदुम इबिरम बो ओरगसु हाइरिबा से आथ्रगा लोइनाना अदुम आई हाइजरके मसि दुम खंगना तौबियु हाइबो वाफम जे थमजगे अदुगा अखोइना पोइबा नुमितुदा लैरिबा अखोइ चक्र आगोइ सॉरी थामिचाक से थामिचाक असे जन्म मजिदगी हौगने जन्म हाइबा टेबल सिदे हौगनेबा जन्म सिदा इबिरो खुदमना इसागी नक्षत्र हाइबदी थामिचाक से मंगानी हाइरोने जन्म सिदा मंगा थंबिरो मथंगदा तरुक तारे निपान मापन तारा त्रामथोय ट्राइंथोय ट्रौंदोय त्रामरी त्राउंगा त्रातुक त्राते त्राइबान त्रापन कुन कुमाथोय कुनिथोय कुलुमदोय कुमरी कुमंगा कुनतरुक कुनतरेत सिदा कुनतरेत सिदगी अमु अम्मा अनि लाकपिरोबा सुमाना कुनतरेत सिददी लोयगदबनी को कुनतरेत सिदा लोयगदबा अदुगा अम्मा अनि मुंग लागा अम्मा अनि अहुम माना मथंग नाउ लाग और जन्म मजिदगी अदुम मदुंग थामिचाक हौबो स्टार्टिंग जे हौबियोबा काउंटडाउन से अरे कुल लोयम तारगसु कुनदै लाकपिरो कुन कुमाथोय कुनिथोय कुलुमदोय कुमरी कुमंगा कुनतरुक कुनतरे सिदगी अम्मा अनि माने मथंग लाकपियो सिनी मसी काउबो याद्रे मसी फॉर्मुला बु कछु लेते काउंटडाउन द होबिरो इसागी पोकपो निमितो द लेबा नक्षत्र दो हाइ थामिचाक तो मदुदे काउंटडाउन होबिरो ले अदु इतारगदे आइ ngasi पॉइंट द लाक्सरगे बको जन्म हाइदा लेबा थामिचाक हाइजब तारे ngasi कैलेंडर दुग मरी लेना रेनी को अखोइना कैलेंडर द इरेइबा पोत लोक्सन बा हाइता बगिरा नत्रगा खंगदा बगिरा मदु थोइदो नाथैरा लेबदो मदु तोबिरगा नु ngasi दगी दिको आई वीडियो से यंगबिरगा अदो आइना थबमा खुदमोइना सपोज आई ngasi दगी दुकान अमा हांगागे खले खुपाइदसु दुकान हांबगी नुमिचे पिरममे खलजेबा हाइरिबा नुमिचे मसिंग पिरंगनी को से था खुदिंगी लोइ लेइ ngata हाइरिबा मार्च 3 सिदा तारिख सी then April थाजिदा तारीख से तारीख तो मखन लोई पीदीनी हाइबा नुमित सिदी दुकान हांगबा याने हेक्ता अखोइना हांगागद्रा नो यादे अखोइगी नक्षत्र दो अखोइगी थामिचाक तो मसिदा कराइदा चानरिबगदि यंगबियो आई आथ्रगा कोनना हाइजगे जन्म हाइबा सिदा थामिचाक से अदोमदोगी थामिचाक न लैरिबा मसिंग हाइजबा तारे 13 लेरे खलो 13 13 मसिंग थिरकपा मतमदा आई इथोकचगे को 13 तादी 13 13 ताटुक ताटे 13 कुन कुमाद कुनते कुलुमदोय सिदा कुलुमदोय में याद्रे अदमाय तो सिदा पल्लिबा जन्म हाइबसिदा लेरिबा थामिचाक आइसे अमता याद्रे मरंदी डेंजर नेबा एवॉइड ओइगदबा मसिमा कांथोपिगदबनी को तोबिरोदबनी अदुगा मथंगदा लेबा टेबल की का से मसिदा थामिचाक से लेरंबा कांबुइदो अदोमदोंगी थामिचाक तो अमगा मगम त मानरो को मी अमगा मगा आइना सा हाइजगरे थामिचाक तो अदोमना पोइबा निमिजुदा लेरिबा थामिचाक तो मदुदगी स्टार्टिंग काउंटडाउन होबिरो सिदा इबा मतमदा अचिनी अदुगा मागी टेबल मनुंग द लेरिबा ngaido संपत हाइज द लेबा टेबल मसिंग द लेबा थामिचाक तो लेरबा कैलेंडर द लेबा ओइतारगदी अदुमक कानरगनेबा थबक तौरमदुमा मरमदि कनो संपदसिना पुरिसिना कइनो वेल नेबा कानबनी लन थुमनी गुड फॉर कोइगे करे तारे फाइनेंशियल मैटर दुनेबा मसिना पुरिबा टेबल सिदा लेरिबा थामिचाक चिंग अदोमदोंगी देन मथंगी टेबल सिदा कइनो बिपतनी खुदों थिनिंगा ओबा डेंजर हाइबदुनी मसिना सक्सेस ओइबगी सांगदा यामना कोइगी चांग हंथब हाइतारे मसिना कोइगी वेट फॉर सक्सेस हाइजबा तारे मसि डेंजर गे ओबा टेबल अमखंगने सिदा लेरंबा थामिचाक त लेरंबा नुमित ओइतारगदी अदोमदोंगी पांथोनिंग थबक तोबिरनु मदुमा माइ पारोय करिगुंबा खुपाइदा कैदा अफबा नुमिने हाइजरम तारगसो अदोमदोंगी थामिचाक अदुना हाइबे कैलेंडर दुदा लेरिबा नुमितो अदुदा कैलेंडर दुदा लेरिबा नुमित मीन्स कोई तारीख अदुगी द लेबा ngасai ai ngasai question laga takibido calendar da legibe nakshatra haibido thamchak adu oram taragadi pangthok piranoba sini afaba numit ne hai taraga su mi amaga amta manaba natena numit pudi pharamba yai adubu thamchak haibido mi amaga amta mana roiba ko manaba su yawani manada su yawani mi ajdi ko thamchak che kun ga tare leibani kun tare sing manung da adom loi leiramduni mi amongi thamcha amamni leiduse ko aduna calendar da phajana yengbiraga नुमित अदुदा थामिचाक अफबा लेरिब्रा फतबा लेरिब्रा हाइबदा यंगबियोबा अदुनी को आइना हाइजनिंग अदुगा मरिसुबा टेबल से मसिना श्रेम मसिना कैदोगे वेल बीइंग नि हाइबदी ngakpiba हाइबदुनी याम फै फेवरेबल ओय मसिदा लेबा नक्षत्र ओरम तारगदे अदोम पांथोकपिरो थबा अमा अफबा हाइतारे को अफबा थबक थोरम पांथोकपियो मथंगी टेबल मंगा सुबा टेबल से मसिना प्रत्यारी मसि कैनो ऑब्स्टेकल ने मसिना कैगोनम
every thabo khudi makcha loi ma khu charak chahing nai bagum ba oi dune ko charak chahing loi nai dun masima to biroi daba thabak thorom khudi makta masima haiba manga subagi table se aduga taruk suba table sina sadak masina karino hai taragadi koi gi sana ba hai tare koi chana ba means achievement any koi gi favorable for koi gi activity sai tare ko thabak thorom da loi bak to ba yare loi chana duni thabak thorom je khudi makche then mathangi table sidana vada masina hat pa haira khangne ko mas means dead or bad koi gi very unlucky haija batare masigi table sida laiduje karigumba adom adom gi tham chak sing aduna koi gi koi kare tare masigi tables ki magi ka sida lerem bataragadi yamna very unlucky oi bai tare yamna khudong thiningai oi ba oye masigi aduga mathangi table sina mitra man frail haibani marup yam phai masisu yam phai asida leiba tham chak oi bataragadi numitugi hai tarako any tarik tugi numitugi adom adom tham chak tuna lerem ba oi taragadi yamna phaba ore thabak thorom khudimakta pangthok pa yare then mathangi table sina last ke jina ati mitra best friend haibani chanaba marupni masida su very lucky oiduni ko aduna hairiba table sing asigi yengbiraga tawgadabane thabak thorom oi taraga so aduga mapung oina mayamna yengnarami sidi bride and groom haija bata lohongadaru ni pa natraga nupi ani dugi magi tham chak to yengaga pangna waina ba yengnarambani hairiba ani se simai ta taraga de pangna re simai ta ga khar pangna bu wali phatte khote haibdo yengnarambane ba adu aina haijaninge misina koi gi couple life khaktang yengadaba natte apanuai thabak thorom da so damak apply tawba yai hairiba koi gi tara sudi haijaba tare Navatara Chakra se masi yamna darkar oi adubu kaidoi they are not used frequently in our daily karma masi nungti gi eta sinaba di natte adubu thabak thorom mama pangthok ningba thabak thorom mama hongningba natra karigumba ma apanuai ma thabak tawge khalakpa mikupta ngasai calendar do hangtok piro yengbiro ngasigi tarik khudingi na koigi magi tham chak amamam loi leigani ko madugi tham chak to aigi kuthi de yaorba table sida kari group ta leibage haibado yengbiro ba hairi base group manga mapal leiba jing manung da manga amadi we can do it that is a good neba manga amdi out of 9 gi manung da manga amdi phai adu mari amdi to bayadi we should perform good and important activities during the favorable 5 taras group only aduga lemhoriba 4 group to the avoid to bi gedabaneba aduna ne amko mo haijage ko ngasagi 5 group to karam bana group singse karam bana hai taragadi pat srem sadak mitra ati mitra airiba group sida lairiba tham sak obi be taragade adumak adoge khoi gi thabak thorom do afaba thabak thorom important activities haijaba tare madum pangthok peda dum kanaba phangani aduga lemhoriba mari haijaba tare janam bipat srem patyari hairiba group mari sida leiba tham chak oiragana adom ge important activities to maduma kanthok piro avoid to biro haijaba tare adu couple life to sungai re aduga aikoina sumunga sagi couple life to yengi ge hai tare engagement natraga love marriage oi tar go hana khangtokpam di changi ko hana khangai tanabiyo halam sing tanabiraga kari umba maga iga sanari bra kholi bra haibdo ikaninga oide masina life ta khudong thiba kaya dagi ngak thokpa haijaba tare maje protect to oidribani punchida nungai ba afaba chakhat pa oidune asi je yengongdaba dagi chana da munne yengongdaba dagi khudong thiba kaya amarum thenga ba khoina dumak akhoi ge real life sida loi uraba ngak tani ko luhong dana den chelu dana lemin dana macha masu yauro fawta akhoi ge mapan thong da de dum phajaba man ba manung dana tin changam ba haijaba tare the financially problem lakpa health da akai ba lakpa then asiana bu yor pa haitare koi gi lukra pakha tarakpa then macha masu kaina rakpa nongna asugba problem mayam ma create tore se masugba hana mangjong na yeng thok pi ho masina yamna tungda koi khudong thiba tohningdaba ohningdaba thokdok kaya dagi ngakthokpa ngamgani haiba wafam se thamjage adu hariba table se yamna maru oi table yaorum daba taraga su aina sa haijagi bedo akhoi gi pokpon mitu de leiba tham chak to de do table do iramdre haraga su dum khangane ba ko adu tham chak to de horo table mapan se masda adum ai khoi gi oiba start haijaba tar adu dagi janam haiba se ibi ba hobiro up to 27 bu iro 27 loi taraga de sequence 9 mathang naw 9 irakadabani ko 27 oita di loi taraga de one day mo hobiba smai tok dana adum ibi ba adum akai ba lete aduga hairi ba group mapan jimunung da group manga amdi afabu oi group mari imna phatabu oiba masi jimaga
सिनी मयाम दा अइना खंगनिंग बसे अदो आई ngasigi video asi yengbiraga adom madongi punsida mai pakpa success haibado obiu haiba wafam se thamjage ai wangang badi am haijaba nasade aina soibi ke Lankhiba yaw targa jamukon mo haijari mayam da apngba nachani nanaoni haraga ngakpi gani haiba wafam se thamjage aduga inkalagle ba youth sing maru ina aina message spinning badi matam haiba se yam maru oi matam se manghan gumse haukhiba matam ma se amona la aroi koina angang oiningai matam da ahal laman singna ithak thongba singna लाइक पाउने मतम माहन गनु ने सिनेमा येंगनु फोन पाइ गनु हाइबन चिंग ngang बिरक मतम ददि अखोइना दि सौजबा ngak sanaba phangde ngak tv yengba phangde mobile paiba phangde pangang haiba adu hojikta realize tore yamna maru oiba matam do pamui haijaba tare aduna akoina mu mayam do mu youth sing asida akoigi haukiba da thengnarakpa akoigi ningam da ba haijaba tare akoida talhौदबा मतम माबु यामना मिराइना लेगिबा मयाम द मदु फत्ते अखोन थेंगनरकबा एक्सपीरियंस मसाम ख लाइफ की जर्नी सिदा थेंगनरकबदो युसिंग सिदा मदु ओहेनिंगदे अदुना ahalaman gi wata se discipline maintain tokse aikoina pami bado soidana phangani ngaingam daba togumse phangadaba ngasi heng phangadaba ngasi khudakta phangning bai wakan thadok seba soidana aigi matam do la ka dum yorokadaba ngaktane ba thasi khak oibe yaba nate purnima haibadu stum la kani natra aduna maram oraga aikoi honaba lepkumse honaba di leptaba sunga ya de honaba je dum honagadaba ne leppa sunga ya de honaba se aduna be patient oigadabane khama kandraba asisu yamna phatte ko adu challenge thamgadabane aikoi masima oidaba yade masima phangdaba yade masi challenge ma phangdaba yade haijaba tare aduga chaninge haija taraga su khulani charuba yaba nate matang matam haibam nei ko aduna ne aduna smai si haijaraga matang asida losinjarage makha taba video su kanagadaba nungagadaba khllagadam puthongnaba semjaraknaba tawjage ai gi achinba thabak kaya leibana maram oiduna video su sang naina thagat padi ngamjadre masigi damakta mayam waru wi ngasigi di kainers